FMR लौथोकपा अमदी border fencing खानबा Naga Singgi Oiba Nagalim ama Sembagi Manglan Bharat leingakna Thugainaba Hotnabani Nscm-Im Indo-Myanmar border ngaukhai paringda free movement regime FMR लौथोखिबा अमदी border fencing खाबगी थबक भारत सरकारना चथरकलिबा पॉलिसी असि Nscm-Im ना अकनबा मओंगदा कंडेम तौरखरे। Nscm-Im GPRN na thokpa press statement amagi matung inna Naga Singgi Oiba apunba saktam ama sagatnaba honariba asigi mayokta Bharat Sarkarna paikhalakliba khongthang asi yamna laibak thibani। Bharat amadi Myanmar border ngamkhai paringda Nagagi Oiba khun kaya ama khundaduna leiri Naga Singgi Oiba Nagalim ama Sembagi Manglan Bharat leingaki divide and rule strategy na Thugainaba Hotnabata natana lalhaubasing illegal immigrant amadi drug trafficking thingnabagi namada Naga politician changsilliba khongthang asi namthanaba honarakpani haina luk asina thadorokpa cheron amana khangalakli।